Imphal West District ki manung chanba Langthabal kunja makha lekai da I.S.R CHANU JUDO ACADEMY LANGTHABAL haina mingthonba JUDO TRAINIng HALL ama hangdokkhre Langthabal AC ki MLA Karam Syam Singh Manipur JUDO Association ki President Bijoy Koizam Youth Affairs and Sports ki Director Dr. Mayeng Bombeto Manipur JUDO Association ki Secretary Indra Kumar Soibam na Chief Guest President amadi Guest of Honor oina saruk yaduna pangthokhiba thoramadu MLA Karam Syam na haikibada State level amadi national international level da medal kaya fanglaktuna leibag asigi amadi state asigi mai kaya rak hanna paglakhraba sanaba ama oibata natana mahakna sanaroi ama oina haurakhiba matamda thengnakiba awaba singi mathakta takpi tambinaba mapung fana leikhidaba kaya adubu niksingduna masagi ngamjaba thakta lam amadi paisa putok chaduna Masagi oijaba kaya tungoi naramlaga lamdam asigi naha singbu semgat kani haina thanglakhiba khongthang asi miyam puna sogatfam thoi loinana kendra asigi MLA ama oina mahakna training hall asida hauzik watliba machak singsu angamba phangani haikhi Lakai jidai sana mapan chaluraga halakpa matamda ai sanaraganda angang jingna yamna hangakanda angang singsina sanabam sidi leitaba khumalapak yamna lapa jida kamai chatne ju khangdaba adagi lakai jida leiriba angang jingna school chaluraga first number 1 da education je number 1 thamjage education na maruwe tobu education chai kare atopa skill da amta focus tawdaba manipura sport ki layer na player sing as a player aduga senior sing dining aina chatke khalliba dudi namdarak ko mayam la agasu aina yauge khalliba pandum dudi yaunaba isada will power aduga strength hard work to se yam maruin ena haijening